luhongbagi numit mangani mu mamangda aina phone tawa matamda aigi nupise phone da yam kablakhi aina kapkunu hairaga phone do thamle aigi nupina magi nungsiba kaina halaga aingonda luhongdure khanbagi kapkhibara natraga aise handsome oiman kiwana asuk masak phajaba nipasida luhongdure khanbadagi harau manduna pungning nungsirakduna kapkhibara natraga atoba kari maramgi kapkhibano haibada video sida haijirakke akhoi ani gi punsi leipuna se arrange marriage ni sakmai amukta phaba unaduna luhongkhibani aidi matamdu Facebook paire aigi nupidi Facebook haibado khangjadri Facebook paijadri sagai gi mabung amana magi photo amakak aingonda tharakki photo do ubada asum pamki photo tharaklamdrabasu aidi asum luhonglage khangrabani maramdi akhoi imaga iche aimagana select tawkhibane gi nupise mau yengba chatlaga pamankhiduna akhoi imaga akhoi iche amagana thongandagi asum hairam lai luhongbagi numit lepsi aidna leikhidraba oja amakhakna akhoi imada hairamki iche mau thiba haiba se kaksi ka khallaga thigadamni aigidi laibak phattabadagi imau kohen line do khaina khre aduna mau thiba haibase yamna munna thibiu ko sak phajai haina lawrubu yungai bi oram lai akhoi ani luhongle mau thilakpa numit aduda aigi nupina aingonda khuramba do hojiksu taru na ningsingli aina khanki asuk masak phajabi kuchu ngobi maithong ing tapi nupi asibu aigi nupi oina phangjaba sidi jongi mokhutta apel pisan bagumni adubo aise kyamung yamna minungji khangkidage haibada luhongba hapta ama phadri aigi nupibu imaga loinana yumda thamlamlaga amuk sel tanba miramda chatkre matam aduda nungshiba haiba se ima iche dagi henba atopa kanamada leikhide aduna aina aigi nupibu yam ilailaina khandoki mahagase imagi seba taunaba thibani chang insang thong thaktuna imung manungi thabok ingkhang loisanduna sagai na taina yanaba kairoi lekana janaba chatpa aigi ichejingna haiba takpa inba asi punamak ngangna chatpana mahaki tangai phadraba thaudangni haina aina khanki aduk nungshi khaba mayum thadoktuna sagai yamada laglaga kadaida karida sohigadage tumba phawba chaning tana tumthoki ngamjadaba aduk sugu mathakta chibon phaiga phatega chak thongba haiga haitega angang mi hun tamlaba tamdriba chahi kya sure jat ni masi nupi obi pumnamukhi punsida thengnaba adugumba kanba yadraba para amani masigi chapter masigi para se thengnaba ngamdaba nupi kya leitaba natte thengnaba ngamdaduna mapam dhan kibasu kongai amani asumna tha taruk muk haukhre aina igi nupi bu thadolomlaga miramda din nungaiduna leithokre nongma imagi phone laki imana nakhoi angang na laktre matam leiringada angang yauna bohono imagi wa tabadagi ai nupi lowalae aigi thabang mafamda pugi haiduna aina yumda lakpa matamda mahangna yumda leiramba phibam mota ubada khangnu nungsiba pore mayang ikangang nadana masamana khoiri ipha bharadana samjet hatpa sangjadaba matagum mafi moron dasu hairap awa mafi moron setlame aina hey kaino sidi langtrik langna pana khokpugum ngokso ngona lehoriba nangna anaba misak tawna leiram lise mahakti tha taruki training tawda kopsin ge boram bajani aina madudagi nungai bidaduna big bazar da pujamlaga mafi moron leibire makeup leibire adugi matungdadi mahaki sangom gumna taru maithong da mung lakchare asumna aigi nakta porakle harau leiminare aina angang pokpa haiba se pena gumbani ana khanki nupa poki ningni nupi poki ningni haiba larika paradana aina khanki alik pida ahum maridi angang se pokke adubu masigi subject ase jamna ilaina jamna luba subject oramlai yumda hot nei honaraga oiroi khanduna akon bada doctor kyada tuition lowa chatle achau hospital kyada diploma lawre akoi se like yamna paba honaba yam kanba adubu porikha tharamdaida hekta narak yenglakpa natragana larik paningakta ma pokpa adubu aina aloi boina amuktang di hona jagi amuktang di porikha ja thajage na doctor amada ngangnare doctor na hai numit taramda asida kari lai non he akoi kapchare doctor ge wada tabada ai budi kapteda ai gi nupise kapchare madudagi doctor na nungai bidaduna fare haina admission lohon ki
ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯃꯥ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯈꯤ ꯅꯣꯡꯃꯇ ꯑꯩꯅ ꯍꯥꯏꯕꯗ ꯉꯝꯂꯣꯏ ꯍꯥꯏꯗꯕ ꯑꯩꯅ ꯑꯁꯤ ꯇꯧ ꯑꯁꯤꯗ ꯆꯠꯂꯨꯁꯤ ꯑꯁꯤ ꯊꯣꯡꯉꯨ ꯑꯁꯤ ꯇꯧꯅꯨ ꯍꯥꯏꯕꯗ ꯑꯩꯒꯤ ꯋꯥꯗ ꯏꯟꯗꯨꯅ ꯂꯥꯛꯂꯕ ꯑꯩꯅ ꯑꯩꯒꯤ ꯆꯦꯇꯣꯟꯅ ꯅꯥꯕ ꯃꯇꯝꯗꯁꯨ ꯄꯨꯖꯝꯗꯨꯅ ꯆꯠꯂꯤ ꯆꯦꯇꯣꯟꯅ ꯀꯦꯟꯁꯔ ꯅꯥꯕꯗꯒꯤ ꯀꯦꯃꯣꯊꯦꯔꯥꯄꯤ ꯀꯌꯥ ꯀꯥꯞꯄ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯑꯣꯏꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯪꯗꯨꯅ ꯂꯩꯕ ꯆꯦꯇꯣꯟꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕ ꯑꯩꯒꯤ ꯆꯦꯇꯣꯟꯅ ꯀꯌꯥ ꯍꯔꯥꯎꯖꯈꯤ ꯑꯁꯨꯛ ꯐꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯒꯤꯐꯠ ꯑꯃ ꯄꯤꯕꯤꯗ꯭ꯔꯤ ꯂꯨꯍꯣꯡꯕ ꯆꯍꯤ 10 ꯁꯨꯔꯦ ꯃꯤ ꯈ꯭ꯋꯥꯏꯒꯨꯝ ꯑꯩꯈꯣꯏꯁꯨ ꯀꯦꯛ ꯀꯛꯇꯨꯅ ꯋꯦꯗꯤꯡ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯒꯦ ꯈꯜꯂꯨꯗꯦ 5th May 2025 ꯗ ꯆꯞ ꯆꯥꯅ ꯆꯍꯤ 10 ꯁꯨꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯈꯜꯒꯤ ꯃꯃꯤ ꯈꯔ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯊꯝꯖꯍꯧꯒꯦ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯤꯛꯅ ꯀꯞꯂꯛꯈꯤꯕ ꯃꯕꯨꯡ ꯃꯧꯄꯥꯁꯤꯡꯅ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯊꯨꯝꯅ ꯅꯨꯡꯁꯤꯅ ꯃꯆꯟꯒꯤ ꯃꯆꯦꯒꯤꯗꯃꯛꯇ ꯑꯎꯟꯄꯣꯠ ꯊꯧꯔꯥꯡ ꯇꯧꯖꯈꯤꯕ ꯃꯄꯥꯕꯨꯡꯅ ꯂꯩꯖꯕ ꯂꯝ ꯃꯆꯦꯠ ꯐꯥꯎ ꯌꯦꯟꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯑꯎꯟꯄꯣꯠ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯈꯤꯕ ꯂꯝ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯂꯩꯔꯛꯄ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯣꯟꯗ ꯀꯞꯂꯛꯈꯤꯕꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯀꯞꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯄꯨꯗ ꯑꯁꯤꯇꯅꯤ ꯑꯩꯅ ꯅꯤꯖꯔꯤꯕ ꯅꯥꯕ ꯌꯦꯛꯄ ꯌꯥꯎꯗꯅ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯖꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯈ꯭ꯔꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯂꯃꯟ ꯁꯤꯡꯖꯔꯝꯒꯦ ꯂꯨꯍꯣꯡꯕ ꯆꯍꯤ 10 ꯁꯨꯕ ꯑꯁꯤꯗ ꯋꯥꯐꯝ ꯑꯁꯤ ꯑꯩꯒꯤ ꯗꯥꯏꯔꯤꯗ ꯏꯁꯟꯖꯔꯒꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯃꯌꯥꯝ God bless you. Thank you very much for watching my video. Bye bye and take care.